India amadi Manipur lengak na ching tam thugainaba amadi Phurup Masel Nungsidanaba Thousil sing Yamna Nganliba Matamdagi Chathaduna Lak-Ee haina Meitai Tribe Union MMTU ki Secretary Organization takhelambam parija na fongdokre. Manipur Press Club ki thangjing holder Meitai Tribe Union MMTU na sinduna pangthokhiba paugi mifam amada MMTU ki Secretary Organization takhelambam parija na makha taraduna chaliba tha asigi tang Kunipandagi haugadoriba India gi Parliament mifam asida Manipur gi ikai khumnariba MP ahumna Manipur gi maru eba wafam ahumdang Parliament ta pukhatuna thabak oina paikhatnanaba taksinbiyu haukiba kumja ing 1964 Manipur Union Territory Act ki makhada Manipur gi apunba lamgi saruk asi Chingtam gi oina chada yankai oirami adubo Northeastern Areas Reorganization Act 1971 asibu Kuntarit Suba Amendment Tauduna, Manipurda Article 371 Clause C Hapchinduna, Chatnarakpadagi Ching Amadi Tam Anigi Marakta, Yengthina Bagi Thousil Chatharaki, Article 371 Clause C Asigi Makada, Chingi Apunba Lamdam Asi Chada Marfutarani Thoida Thamlaga, Tampaki Lamdana Chada Nipan Khak Ohenke, Chingi Lamda Yelho Meitai Sing Mitop Ohelake, Asigumba Ek Asibu Semdok Pagi Mahuta, Kumja English Nipanda, Matamadu the Pan Kibalengak na Chummi Haiduna reaffirm Amuk Tauke, MMTU na Lebak Miam gi Interesta Thamjariba Wafam Sing Asi, Handak Mifam Pangtokadoriba Parliamenta Thambiduna, Thabak Oina Paikat Pina na Bataksin Biu, Manipurda Ladiba Political Party Sing Miam gi Mihut Oiriba Sing Nashu, Thabak Oina Paikat Pina na Bathaudang Lobiu Haike. Manipurda maru na singiram damda Myanmar da singlam mi sing asigi ki khangpham boi thungpham moina adum leibase masigi matang da su MP ahumna sing bion hari hausi Manipurda khwai sawa singara ba amadi akoigi Manipurda mitop samsilapni matang asini mitop sa poi matang da Bharat Sarkar makoi gi oiba Bharat ki Home Minister Prime Minister na akoigi India si mitop sing dharma salam heloi haru mitop sing se dictate tawgani delete tawgani report tawgani yam kanna lawi ado Manipur di Myanmar sakse laiba mitop sing se masigi akoi dictate tawba delete tawba report tawba se amata su laite ado mitop sang pasi akoigi Manipur di Bharat ki lama moi na nok tawba tawna hojim satellite map de yeng bada anabo ko mayam tu laisilapa sidadi Manipur ki Layu Pium Sita, Bharat Sarkar na Nam Akiba Mata Paudum Lake Basia. Sigi Akiba Singasu, Akui MP Sina, Parliament of Piraga, NRC, Imakata, Mito Katokatra, Natragana, Perenal Edmasiba, the Yagi Yakin Makata, Mito Katokatra, Manipuri, they came to the book to Kosia, Kabuda Havisia, but seriously, Akui Parliament, Kui MP Huna, who could be Habasini,